Myanmar amadi Mori gi ngamkhai gi manakta leriba More Sunrise Ground da bom pokhaikhre. Myanmar gi nafalung da bom yauna nongmai kapnakhre asiana yaukre hari. Ngase yuk nongalamdai pung ama khara helakpa matamda More Ward number 2 Sunrise Ground da India amadi Myanmar miyoi sing chathuk chasin tawdana bagi COVID-19 laichara sige fencing khariba mafam asida bom ama pokhaikibani. Sakang daba singna ambulance da nongmaina kapsilakre hari. Thaudogase Kangpupi Police Station ki manung chana laiba Kangpupi Bazar da thokibani. Ngarang numidang pung nipan nga minit kun mga rom tabu matamda lamyanbai ambulance service ki ambulance gari ama Guwahati da anaba ma thiluru matung Imphal tamna lakpada sakang daba singna nongmaina kapsilakre hari. Ngase Good Friday ga mari lenana Noni district ki church singda lining laison gi thoram sing pangthokre. Good Friday ase Prabhu Jeshuna pang tingduna laikhiraba numit adubu ningsingnaduna pangthokna lakle. Noni district ki wena Longmai for Peace Land Baptist Church da pangthoki. Malem gi wena COVID-19 positive oiba missing crore taranithoi lakh mautra lising taret chamga kunmathoi sukre. Laina asina maram oiduna laikhiraba missing na lakh kunipan lising kun taret chamga humfutaret sukre. Malem gi leibak singi marakta United States na positive oiba missing khwaidagi yamle. Assam, West Bengal, Tamil Nadu, Kerala amadi Union Territory Puducherry da pangthokadariba mikhal gamari lenena board khombagi thabak akan mamungda chathanari. Tamil Nadu da Prime Minister Narendra Modi, Union Home Minister Amit Shah amade BJP ge senior leaders singna saruk yaduna mikhal gi board khomkhre.